ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯃꯔꯨꯞ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯃꯌꯥꯡꯂꯝꯕꯝꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯣꯝꯂꯥꯒ ꯂꯩꯇꯨꯝꯒ ꯑꯣꯟꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯈꯣꯡꯅꯨꯡ ꯑꯃꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯑꯀꯟꯕ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯤꯅ ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯇꯣꯔꯕꯥꯟ ꯑꯃꯗ ꯆꯠꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯦꯜ ꯂꯧꯗꯨꯅ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯪꯂꯝꯃꯤ ꯑꯃꯁꯨꯡ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯊꯥꯞꯄ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯂꯥꯛꯂꯒ ꯃꯥꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯂꯥꯟꯕ ꯀꯌꯥꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯅꯝꯗꯨꯅ ꯑꯃꯗꯤ ꯍꯨꯔꯥꯟꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯂꯧꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯄ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯍꯤꯍꯣꯟꯕ, ꯑꯩꯕꯨ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯑꯁꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ"꯫ "ꯐꯒꯅꯤ ꯃꯍꯥꯁꯣꯏ, ꯂꯥꯟꯖꯒꯦ, ꯑꯗꯨꯕꯨ ꯍꯤ ꯑꯇꯣꯡꯃꯟꯗꯤ ꯍꯥꯟꯅ ꯉꯥꯡꯅꯊꯣꯛꯁꯤ"꯫ "ꯏꯇꯥꯎ ꯍꯤꯍꯣꯟꯕ, ꯑꯩꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ, ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯖꯗ꯭ꯔꯤ꯫ ꯍꯤ ꯑꯇꯣꯡꯃꯜ ꯑꯣꯏꯅ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯀꯣꯝꯂꯥ ꯑꯁꯤꯗꯒꯤ ꯈꯔ ꯂꯧꯕꯤꯔꯣ"꯫ "ꯃꯗꯨ ꯌꯥꯔꯣꯏ ꯃꯍꯥꯁꯣꯏ, ꯏꯇꯥꯎ ꯍꯤꯍꯣꯟꯕ, ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯊꯪ ꯂꯥꯛꯄꯗ ꯁꯦꯜꯁꯨ ꯄꯤꯖꯒꯦ, ꯉꯁꯤꯗꯤ ꯀꯣꯝꯂꯥ ꯑꯣꯏꯅ ꯂꯧꯕꯤꯔꯣ"꯫ "ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯁꯣꯏ, ꯅꯪꯒꯤ ꯀꯣꯝꯂꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯝꯃꯣ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤ ꯍꯣꯟꯕ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯤꯍꯣꯟꯕꯅ ꯍꯤ ꯍꯣꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ"꯫ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ "ꯇꯪꯈꯥꯏ ꯑꯃ ꯂꯧꯕꯤꯔꯣ, ꯇꯪꯈꯥꯏ ꯑꯃꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯇꯣꯡꯃꯜ ꯑꯣꯏꯈ꯭ꯔꯒꯦ" ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯍꯤꯍꯣꯟꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯝꯂꯥ ꯄꯨꯝꯕ ꯍꯤꯍꯣꯟꯕꯗ ꯄꯤꯊꯣꯛꯂꯒ ꯇꯣꯔꯕꯥꯟ ꯂꯥꯟꯕ ꯍꯧꯔꯦ꯫ ꯏꯄꯥꯛꯇ ꯍꯤꯍꯣꯟꯕꯅ ꯍꯤ ꯍꯣꯜꯂꯤꯉꯩꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯨꯅ ꯋꯥꯈꯜ ꯇꯧꯏ, ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯀꯣꯝꯂꯥ ꯈꯔꯗꯤ ꯄꯨꯈꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯊꯤꯔꯝꯃꯤ꯫ ꯍꯤꯗꯨꯅ ꯇꯣꯔꯕꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯀꯣꯝꯂꯥ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯅꯕ ꯍꯣꯠꯅꯕꯗ ꯍꯤ ꯍꯣꯟꯕꯗꯨꯒ ꯌꯥꯅꯗꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯍꯤꯊꯛꯇ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯣ ꯍꯤꯗꯒꯤ ꯀꯪꯐꯥꯜꯗ ꯆꯣꯡꯊꯈꯤ꯫ ꯑꯗꯨꯒ ꯂꯩꯇꯨꯝ ꯀꯌꯥ ꯊꯨꯅ ꯐꯨꯛꯇꯨꯅ ꯄꯩꯗꯨꯅ ꯊꯝꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯍꯣꯟꯕꯁꯨ ꯊꯨꯅꯃꯛ ꯍꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯤ ꯍꯣꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯇꯣꯔꯕꯥꯟꯗꯒꯤ ꯍꯤꯍꯣꯟꯕꯅ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯈꯤꯕꯒ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯍꯣꯟꯕꯗ ꯂꯩꯇꯨꯝ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯍꯣꯟꯕꯗꯨ ꯍꯤ ꯍꯣꯟꯗꯣꯛꯈꯤꯕꯁꯨ ꯍꯣꯟꯖꯤꯜꯂꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯤ ꯃꯅꯨꯡꯗ ꯂꯩꯇꯨꯝꯅ ꯄꯥꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯅꯨꯡꯗꯨꯝ ꯂꯩꯇꯨꯝ ꯀꯌꯥ ꯂꯪꯊꯔꯛꯇꯨꯅ ꯍꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯍꯤꯍꯣꯟꯕꯗꯨ ꯂꯣꯠꯄ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯨꯅ ꯂꯩꯇꯨꯝ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯍꯤꯍꯣꯟꯕꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯤꯊꯛꯇ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯍꯣꯟꯕꯅ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯔꯤꯕ ꯀꯣꯝꯂꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯊꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯍꯤꯍꯣꯟꯕ ꯑꯗꯨꯅ ꯀꯣꯝꯂꯥ ꯂꯂꯣꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯍꯤꯊꯛꯇ ꯂꯦꯞꯂꯒ ꯀꯣꯝꯂꯥꯁꯤꯡ ꯄꯥꯏꯗꯨꯅ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗ ꯀꯣꯝꯂꯥꯅ ꯊꯣꯝꯗꯨꯅ, ꯑꯗꯨꯒ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯨꯅ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯂꯩꯇꯨꯝꯅ ꯍꯤꯍꯣꯟꯕ ꯑꯗꯨꯗ ꯊꯣꯝꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯛꯄꯅ ꯍꯤꯍꯣꯟꯕ ꯑꯗꯨꯒꯤ ꯍꯤꯊꯛꯇ ꯂꯩꯔꯝꯕ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯀꯣꯝꯂꯥ ꯂꯂꯣꯟꯕꯒꯤ ꯂꯩꯇꯨꯝ ꯅꯨꯡꯗꯨꯝꯗꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯍꯤꯍꯣꯟꯕꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯍꯤ ꯍꯣꯟꯗꯣꯛꯇꯨꯅ ꯇꯣꯔꯕꯥꯟ ꯋꯥꯡꯃꯗ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯇꯣꯔꯕꯥꯟꯗ ꯇꯥꯔꯤꯕ ꯀꯣꯝꯂꯥꯁꯤꯡ ꯑꯗꯨꯗꯒꯤ ꯍꯨꯜꯂꯛꯄꯗ ꯀꯥꯏꯗꯕ ꯑꯐꯕ ꯀꯣꯝꯂꯥꯈꯩ ꯈꯨꯟꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯕ ꯍꯤꯍꯣꯟꯕꯅ ꯍꯤ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯀꯣꯝꯂꯥ ꯂꯂꯣꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯤ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯇꯣꯔꯕꯥꯟꯗꯒꯤ ꯂꯩꯇꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯍꯣꯟꯕꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯤꯃꯥꯏ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯣꯝꯂꯥ ꯂꯂꯣꯟꯕꯅ ꯍꯤꯍꯣꯟꯕꯗ ꯂꯥꯎꯔꯛꯏ, "ꯍꯦ ꯍꯤꯍꯣꯟꯕ ꯑꯄꯪ ꯃꯤꯐꯠꯇ, ꯍꯧꯖꯤꯛꯇꯤ ꯀꯣꯝꯂꯥꯒ ꯂꯩꯇꯨꯝꯒ ꯑꯣꯟꯅꯔꯦꯗꯣ, ꯑꯗꯨꯅ ꯂꯩꯇꯨꯝꯗꯨꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯍꯧꯔꯣ꯫ ꯑꯩꯗꯤ ꯀꯣꯝꯂꯥꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒꯦ" ꯍꯥꯏꯔꯝꯂꯒ ꯀꯣꯝꯂꯥ ꯂꯂꯣꯟꯕꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫